School sing winter vacation Laothokhre chaliba academic session 2022-23 gi oina state asida lariba government aided private unaided school khudingmak tha asigi kulhumdoi dagi hauraga mathang sahi 2023 gi January ani phauba winter vacation Laothokle haina ngarang Manipur Sarkar gi education S gi director L Nandakumar na notification ama thokre khudak tagi state sigi mahiloisang singi excursion thingjin khre ngarang none district ki nungsai tubung village ta school gi excursion satpa tim ama ningtham tha gi leisil nong phai thang ba yukta accident thoktuna asiana nangkhiba thokdok aduga mari leinana khudak tagi asigumba pamdaba thokdok sing ase thoktana wagi damak mathang sahi 2023 gi January 10 phauba school excursion ama ta pangthoktana ba government aided amasung private school sing gi principal headmaster headmistress ta directorate of education SK maikei dagi khangan khre Education S ki Director L Nandakumar na ngarang thokiba office memorandum amada institution singge head sing na hairiba order ase ngak na chatkadabane karigumba wafam ase ngak na chattaba thoklabade maduda thoklakba phaphatagi daita khudingmak mari lainariba principal headmaster headmistress sing na pugadabani haire khudong thiba thokdokta mahairoi taret yauna mapan sire kunthraga nipan sokle Prime Minister Narendra Modi na laikhidraba singgi imungda lupa lak ani piraga ni haina Laothokhre Thokdok asida soktuna laikan nariba singdana lupa lising yangkai gi sel gi mateng piraga ni haire thokdok asigi matangda Prime Minister na thamoi songna awaba phongdokladuna laikhidraba miyoi singi imungna mayok na huriba awaba ga loina na mahaksu lairi haina su phongdorokhibaga loina na thokdok asida soktuna layeng liba singsu athuba matamda phagalakpa oirasanu haike Chief Minister na laikan nariba singi phibam yangsan khre thamoi songna awaba phongdokkhre laikhidraba singi imungda lainga ki maikei dage lupa lak manga gi senpham piraga ni haibaga loina na Pibam lu na soklaba singdana lupa lak amamam ge sel gi tengbang pibaga loina na ka hena pibam lu na soktaba singdana lupa lising yangkai gi tengbang piraga ni haina su paumi singi khuthangda Laothokhe laikhidraba singda lupa lising kun asokpa singda lupa lising tara piraga nei TDC ngarang Bisnupur khopum lambi ge Zawjeng tak ta thokiba Imphal East District ke Yadipok top sing thada leiba Thambal no Higher Secondary School gi study excursion chatpa bus accident da asokapan nanglaba singi phibam Transportation and Drivers Council TDC ki mihut sing na hospital sing da satuna yangsen khre haujik Imphal ki tongan ba mafam sing da layang le basok pa sing adugi phibam TDC ki President H Ranjit na lusing ba timma man yangsen khe asok pa sing adugi phibam yangsen laduna TDC ki President H Ranjit na hai ngarangi bus accident adu yamna laibak thiba thawong nei thokdok adu da laikhidraba amasung asokapan nanglaba amasung makhoigi imung manunggi awabada TDC na thamoi sokna saruk yazare laikhidraba singi thawaina ingna chingna mapugi khuyada leirubasu oisano ngarang accident gi pau hek phangbaga mapam aduda DDC gi laizariba ambulance amasung volunteer sing changsin duna mateng pangkhe asokpa sing puthorokpada saruk yakhe accident aduda laikhidraba singi imungda DDC gi maikei dagi lupa lising kun amasung asokpa singdana lupa lising tara gi sel gi mateng piraga nei asigumba laibak thiba thokdok ase Manipurda muga na thoktaba oirasanu haina TDC gi President Ranjit na phongdokhe CM na 5G network soft launch tawkhre Imphal East amasung West ki mafam nipuda 5G phangba hokre Parliament Amit Shah na CM Biren bu thagat khre Chief Minister Nongthongbam Biren hokdokhiba war on drug ki khongjang gi saruk ama oina Manipurda popi thaba laukpham singda horticulture ki mahi marong na mahut silakpada Union Home Minister Amit Shah na Chief Minister bu Parliament MP mayam gi mamang da thagat khre ngarang Lok Sabha da laibak asigi thengnari ba drug ki problem sing nainaba amasung laingang na laukhaliba khongthang gi matangda Short discussion amagi paukhum piraduna Union Home Minister na hai Manipur da popi thaba laupham hector lising amarom yanthalaga horticulture gi mahi marong na mahut sinkhiba asigi damak Chief Minister bu thagat pamtho e asigumba project sing asigi matau tamlaga Rajasthan Madhya Pradesh amasung awang nongpok state singi damak semba haure sanning thi jana loiba miyoi sing khangatuna lupa lising yangkhai dagina lak ani phawbagi mana piraga ne CM Manipur University da Sustainable Agriculture amasung Organic Farming gi National Seminar kam workshop hokdokkhre haujik aikoina chemical fertilizer sizinabagi mahuta organic fertilizer oina sizinaduna haksang amadi laibak laihawda sogandana bahonaragliba amade natural farming mai pakna chathana bahonabada ipa ipusingna ngalingai matamda sanloiduna sangi santhi sanyong sizinaramba dugumna haujik su sizinabagi mathau tarakle maram aduna sanloiriba miyoi sing bupungning thogan abagi damak selgi manapi bagi thoram pangthong na bahonari haina Chief Minister N Biren na phongdokkhre Manipur University ki Economics Department amasung All Manipur Progressive Farmers Association anina Central Agriculture University Imphal Indian Council of Agricultural Research Veterinary and Animal Husbandry Services Department of Fisheries amasung Directorate of Health Services ka kusam naduna
ngarangdagi hauraga sustainable agriculture and organic farming, health hazards of agrochemical use in food production gi matangda numit nini chupna sathagadaba national seminar kam workshop hogdokpagi thoramda athoiba mithunglen gi warol piraduna Chief Minister N Biren wafam asi phongdokhibane Manipur da COVID free state waide Manipur Sarkar ki Directorate of Health Services ki COVID-19 Common Control Room na press ta thadorok pachero lamana Manipur da hauki ba pungkun marida punna miyoi chamga taruk COVID test aukibada miyoi ama phawba COVID positive oikhidai pungpham asida hana COVID naramba miyoi anisu recover taukibaga loina Manipur da hauji COVID positive oiba active case ta leiba miyoi ama phawba leitaba state oirai China gi apunba mising gi chada hompu COVID naraba yai miyoi million kaya ama COVID na China da sibagi oithokpa leire expert China da COVID-19 gi athingba komthokraba matungda laibak aduda COVID sandokpagi chang ase angakpa phangna hengatlak China da leriba hospital ayamba COVID nabagi patient sing chandrai epidemiologist singna phongdokhibada China gi apunba mising gi chada hompu aduga malem gi oina chada tara lakadoriba tha ahum asigi manungda COVID na naraba yai miyoi million kaya COVID na siraba yai haire Manipur lengang na assembly da pass togduna ek on khraba Manipur Staff Selection Commission mathau tahondabagi maram Congress na hanglakle Manipur da lengak liba NB na lusing balengak asigi mijeng makhada Manipur da thabak laubada senja thumja tawdana bagi damak Manipur Assembly miphamda Manipur Staff Selection Commission Act 2022 chahi asigi August 8 da pass tawduna ek on khrabane ngasi phawba mathau tahondabagi maram Congress na hanglakle Street vendor singi wathok saukthorokle Street vendor nataba singna kaithel phamna bo na bada rotation system tawriba khudakta leppo street vendor sing temporary market seta hana street vendor oina leiramdaba khara phamana bo na bada rotation oina phamana ba honarakliba khudakta lepkadabani haina street vendor singi maikaidagi phongdorokle loina na hairiba khongthang ase handoktriba phawba khongjang adumak changchen khigani haina su makhoi gi maikaidagi section warol thamlakle restaurant hangliba singna yamna hygienic oina ba semse letpau hauke More Ward number 9 da leiba Laizon Top Ground ge proprietor ti saiboi haukip ke nauna hangba Laizon restaurant hongnabi matungin na ngahan TAN Hills Horticulture and Soil Conservation Minister Letpau haukip na sangakhre Ferzol district ta thong phawbo yawram da school thengna re Mahiroi mari MSU MSF Desam amadi KSA Jiribam district na Molkhang Thol Government Lower Primary School Ferzol district ta hauji hojik leiba school asida chatuna Yangsaluba matamda school asigi thongnau phawbo yawram daba thengnare haire Forest Guard amadi allied posting gi result haidok piyo Forest Guard amasung allied posting gi result athuba matamda haidok piyo haina Association of Written Test Candidate for Recruitment of Forest Guard and Other Allied Posts 2019 gi secretary S Binandana thadorok pachero lamana phongdorok le Aroibada tabi riba pumdamak po thagat chare